mayambu ahan namtda warina chunggi maikadagi ikok nona taram nokjari tabidasi chahi kun manga warigi aroi batangka aduga warina chunggi wari tabiribasingda karigumba amatanga matam punamakta warina chunggi wari sembada mateng pangjariba aigi brogi mondrang channel haina ama laibani masisu aina dum pathokjabani nuksibibasingna warina chum tabiribasingna mondrang channel gi wari singsu adumak tabiyu hadun hajari aduga ngamliba makhaidi leptana badum tawjage mamangna haubigiba kaya ama yawrabasu handamukti mondrang amadi warina chom channel ni siyamna kanna padana honajaraga leptaba makhai thadoknaba honajage tabirasi chahi kun mangagi aroiba tangka chingkhai nganbi magi nuksijaba magi thawai mani khanjariba nanau ma leikhdabagi paw taba matamda tasena mak thamoi kaiki chingkhai nganbi na matam kuina nadun leikiba masa yamna kanna sokhiba nanausu chingkhai nganbi mamagi wahising takiba amadi panji ku thina chingkhai nganbi di chahi kun manga dagi hena punshiro habigi wa kaya chi tabada handak mahangni yamna kanna nakhiba hagut bakang katum ngamdu makhai magi sathiba matau kaya chida nanau tasena mak laitin ma thajaduna amadi chingkhai nganbi hinglaroi mane taibang thadoktuna chatpa tarabadi mane kariga engondagi hana thadoktuna chakani aina mangondagi hana thadoktuna chakani habigi wakhalda asumna nanauna khantauda wakhal amada thabak ase pangthokhibani chingkhai nganbina masa kalaklaba mana masa pharaklaba matamdadi nanaugi leikidabagi pawsi tabada chingkhai nganbi tasena mak ningba kaikibani nanauna piramkiba chithi mana iramkiba wal singadu paba matamda chingkhai nganbi tasena mak hingba tarabasu hiningdabagi wakhal masada phorakhi mahaksu magi machindagi sonki nangna ibu thadoktuna chatpadi ngamlaga aina karigina tung ilakpadi ngamloi haduna mahakse kayara khanna mak sijana bhonakhi adubu maman mapana naitom pokchaba makhoigi machanupini amana soikiba tarabasu nangna karigi phattaba wakhal khallibano adumna tawgunu haduna chingkhai nganbibu mama mapa anina themki asomda nakal amada kari kamdori nanano lekhidaba numit ado thangji numini hainaba lei ahalsingna thangji numit mi leitraba aduga amuksu thori yaduna masa matoma chijaba tarabadi madugi thori edo makamakuma thamjillaba laitin phattaba kaya ama changde hainaba shiriba mi edugi sadong machelama lauduna thamjinba tarabasu jantra saba atei tei laiting thabak tharom kayada kanai habuwa kayase ahallamasingna hainaribani masimak chapchan hek tawki nanau leikidaba numit ado magi thoridu munanaba miyoi kaya ama chanlakhi aduga amuksu magi poloibu numit adumaktada mai thariba magi hakchang adudagi sadong machet khara lahunaba miyoi kharasu adumak chanlakhi khara hena khangba hairaba laiting maramda khara khanglaba ahalsing amaiba amani su yawi makhoisu lahonaba honari magi poloibu loramdaigi matamda mangthong thingbagi tharom taraklabada makhoi ahal lamaga naha amaniga lehawi aduga makhoina thabak singado tahogi hadunti haiki magi thabak tharom khudimul loikhro matungda numini gi matungda mina sibon chibang ngangnarakpani nanaugi mangthong thingbado phajana tawkhide phajana pangthokhide habigi wase hainarei adubu kharagi machinni kharana mohai kaisum tawde phajana tawki adumdi hainari adubu nanaugi sorat loikhro matungdani makhoigi lekai sigi yumlomda thengna halakam yoising yaw matamda mami sami lerakon sangda mi chatpragi makhol aduga masi marumda srok sak tawbagi makhol tai haduna mi kaya ama hainarei lekai simaktada nongna mi lekhidaba haragadi nanau hariba nupasini mamangda asigumba aki tujungbagi thodoksin ama phabu thokhiba leiba natte adubu handak mana lekhidaba matung ikui kuidana asiguma kaya ama tarakpa asiguma kaya ama torokko matumadi nanaugi thawaina tamnaribani habase tattan hainarakhi masidagini magi akhangba ahiba kaya ama thunarliba masi mi wa hainaba hori tawni ne magi poloibagi matamdudana magi thauri edu lohunaba mi kaya ama munakhibane mangthong thingbasu mawong taramoy leikai se khudong thiba awaba tanaba akhangba ahiba saba kaya ama yomdagi sumna tawribani asigumba wa kaya se yong khudingdagi hainaba ngangnaba honari nanaugi imungdi masa leikidabagi ningamdaba nungaitaba phawribani asigumba wa si taba matamda makhoi karamna khangani karamba nungaigani adubu tasenamak mase mipawdi natre
ꯇꯝꯅꯕ ꯀꯩꯗꯧꯕ ꯍꯥꯏꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯇꯧꯔꯕꯖꯥꯠꯅꯤ꯫ ꯅꯅꯥꯎꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯟ ꯃꯥꯟꯕ ꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯃꯛ ꯁꯣꯟꯊꯥꯡꯅꯕ ꯃꯃꯤ ꯁꯥꯃꯤꯌꯣꯅ ꯇꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯍꯥꯏꯅꯔꯕꯅꯤ꯫ ꯃꯃꯥꯗꯤ ꯃꯆꯥ ꯀꯧꯕꯅꯤꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯃꯍꯥꯛꯇꯤ ꯃꯪꯒꯣꯜꯗ ꯊꯣꯛꯏ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯁꯨꯃꯥꯡꯗ ꯊꯣꯛꯏ꯫ ꯂꯩꯔꯛ ꯃꯆꯤꯟꯗꯐꯥꯎ ꯉꯥꯏꯍꯥꯛ ꯊꯣꯛꯇꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯉꯥꯡꯅꯩ, ꯃꯤꯅ ꯅꯪꯒꯤ ꯊꯋꯥꯏ ꯊꯣꯛꯑꯦ ꯇꯝꯅꯩ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨꯁꯨ ꯂꯧꯁꯤꯜꯂꯨꯔ ꯂꯥꯎꯅꯦ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯃꯥꯗꯨꯅ ꯂꯥꯛꯄ ꯊꯣꯛꯄ ꯃꯥꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯃꯃꯥꯗꯨꯅꯗꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯊꯣꯛꯏ ꯇꯝꯅꯩ ꯍꯥꯏꯔꯤꯕꯗꯣ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯇꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯑꯁꯨꯝꯅ ꯅꯅꯥꯎ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏ ꯊꯣꯛꯏ ꯃꯥ ꯇꯝꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯏ꯫ ꯏꯃꯥ, ꯃꯥꯕꯨ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯩ, ꯃꯥꯒꯤ ꯊꯋꯥꯏ ꯇꯝꯅꯩ ꯊꯣꯛꯏ ꯍꯥꯏ꯫ ꯏꯃꯥ, ꯃꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥ? ꯑꯩ ꯑꯁꯦꯡꯕ ꯈꯪꯅꯤꯡꯉꯤ, ꯅꯣꯡꯃꯇ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯃꯁꯥꯒꯤꯁꯨ ꯍꯟꯗꯅ ꯃꯁꯥ ꯀꯌꯥ ꯐꯠꯇꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯃꯥꯅ ꯌꯥꯗꯦ, ꯃꯃꯥꯅ ꯐꯥꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯅꯅꯥꯎꯒꯤ ꯊꯋꯥꯏꯅꯕꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯗꯒꯦ? ꯑꯩꯉꯣꯟꯗꯕꯨ ꯃꯥꯅ ꯀꯤꯍꯜꯂꯛꯀꯗ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯀꯗ꯭ꯔꯥ? ꯃꯥꯅ ꯍꯥꯠꯄ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏꯗꯨꯒꯤ ꯈꯨꯠꯇ ꯁꯤꯔꯕꯗꯤ ꯑꯩꯗꯤ ꯁꯔꯒ ꯀꯥꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯃꯥ, ꯅꯣꯡꯃꯇ ꯆꯠꯁꯤ, ꯅꯣꯡꯃꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯃꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯅꯥꯎꯒꯤ ꯃꯃꯥꯒꯁꯨ ꯊꯦꯡꯅꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯅꯅꯥꯎꯒꯤ ꯃꯃꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯀꯞꯏ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯤꯌꯦ, ꯅꯪꯕꯨ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯞꯏ꯫ ꯃꯈꯣꯏꯅ ꯁꯨꯝ ꯐꯝꯕꯁꯤꯅ ꯃꯇꯝ ꯑꯁꯦ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯤ ꯃꯤꯅ ꯈꯔꯒ ꯍꯥꯏꯅꯕ ꯀꯔꯤꯒ ꯏꯃꯥꯒꯤ ꯕꯦꯝꯃ ꯆꯠꯂꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯊꯋꯥꯏꯁꯤ ꯊꯣꯛꯄ꯭ꯔꯥ ꯇꯝꯅꯕ꯭ꯔꯥ? ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯣ ꯑꯆꯨꯝꯕ꯭ꯔꯥ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯈꯪꯅꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯃꯝꯂꯛꯄ ꯃꯇꯝ ꯑꯁꯦ ꯃꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯃꯀ꯭ꯂꯥꯛ ꯅꯤꯛꯂꯕꯅꯤ꯫ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯤ꯫ ꯅꯅꯥꯎꯒꯤ ꯇꯝꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯅ ꯀꯔꯤꯅ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯀꯌా ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯃꯥꯗ ꯍꯪꯉꯤ꯫ ꯃꯃꯥꯅꯁꯨ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯦꯡꯅꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅꯁꯨ ꯍꯥꯏꯔꯔꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯀꯞꯃꯤꯟꯅꯔꯤ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ, ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯛ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯁꯦ ꯃꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯡꯂꯕ ꯂꯩꯔꯛ ꯑꯁꯣꯝꯗ ꯃꯃꯥ ꯃꯆꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯃꯥꯗꯤ ꯀꯤꯔꯤꯕꯅꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯃꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯣꯔꯠ ꯁꯥꯠ ꯂꯥꯎꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟ ꯊꯤꯔꯒ ꯃꯆꯥꯅꯨꯄꯤꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ꯫ ꯃꯃꯥꯅ ꯀꯩꯁꯨ ꯅꯠꯇꯦ, ꯀꯩꯅꯣꯝꯃ ꯃꯥꯜꯂꯛꯄ, ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯐꯅ ꯀꯟꯅ ꯀꯤꯖꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯍꯥꯏꯐꯦꯠ ꯅꯨꯡꯂꯣꯝꯗ ꯀꯩꯗ ꯄꯟꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯇꯪ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯅ ꯁꯤꯔꯥꯞ ꯑꯁꯤ ꯄꯪꯊꯥꯗ ꯊꯥꯔꯒ ꯃꯆꯥꯅꯨꯄꯤꯗ ꯀꯟꯅ ꯀꯟꯅ ꯏꯃꯥꯎ ꯂꯥꯎꯗꯨꯅ ꯀꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯇꯁꯦꯡꯅꯃꯛ ꯀꯤꯗꯦ ꯍꯥꯏꯔꯝꯕꯗꯣ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯐꯖꯅ ꯆꯠꯂꯣꯕ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ, ꯏꯃꯥ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯕꯨ ꯀꯤꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯀꯤꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯗꯨꯗꯤ ꯀꯩꯅꯣꯝ ꯇꯧꯃꯜꯂꯦ, ꯐꯖꯅ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯃꯥꯁꯨ ꯏꯁꯥꯁꯤ ꯌꯥꯔꯛꯇ꯭ꯔꯦꯗ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯍꯥꯏꯗꯨꯅ ꯃꯇꯥ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯤ ꯇꯨꯖꯨꯡꯕꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯎꯕ ꯍꯦꯜꯂꯛꯄꯗꯒꯤ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯔꯒ ꯃꯁꯥꯗ ꯆꯥꯏꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯗꯨ ꯎꯕꯗ ꯏꯃꯥ ꯅꯪꯒꯤ ꯇꯨꯀꯠꯆꯩꯍꯦ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ, ꯑꯗꯨ ꯇꯧꯅꯣꯃꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ, ꯁꯣꯔꯣꯛ ꯌꯧꯒꯗꯣꯔꯦ, ꯂꯥꯛꯑꯣꯏꯃꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯐꯥꯊꯅꯕ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯅ ꯍꯥꯏ, ꯃꯁꯤꯗ ꯇꯧꯅꯕ, ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔ ꯅꯪ ꯁꯤꯜꯂꯤꯁꯦ? ꯐꯔꯝꯃꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯕ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯂꯔꯤ꯫
ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯁꯣꯔꯣꯛ ꯑꯗꯨ ꯌꯧꯔꯔꯦ꯫ ꯁꯣꯔꯣꯛ ꯌꯧꯕ ꯃꯇꯝꯗꯅꯤ ꯃꯃꯥꯒꯤ ꯃꯤꯠꯇ ꯍꯥꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯆꯠꯈꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ "ꯏꯕꯦꯝꯃ, ꯃꯤ ꯑꯃꯁꯨ ꯆꯠꯂꯤ, ꯂꯥꯎ, ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯥꯎ, ꯃꯁꯤꯗꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯆꯠꯅꯔꯒꯗꯕꯅꯤ, ꯂꯥꯎ, ꯆꯠꯁꯤꯜꯂꯥꯎ" ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯌꯥꯡꯅ ꯊꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥ-ꯃꯆꯥ ꯑꯅꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯌꯥꯡꯅ ꯊꯥꯡꯂꯒ ꯂꯥꯛꯂꯗꯤ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏꯃꯛꯇꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯧꯔꯗꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯌꯥ ꯐꯥꯎꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤ ꯃꯥꯟꯕ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯗꯣ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯃꯃꯥ-ꯃꯆꯥ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯅ ꯍꯦꯛ ꯈꯟꯈꯤꯕ ꯃꯗꯨꯒꯤ ꯃꯌꯥꯃꯛꯇꯗ ꯃꯤ ꯑꯗꯣ ꯑꯃꯨꯛꯀ ꯊꯣꯔꯛꯈꯤꯕ ꯆꯠꯈꯤꯕꯗꯤ ꯎꯗꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯃꯤ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯡ ꯏꯜꯂꯒ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯝꯕꯤ ꯆꯤꯊꯦꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯆꯠꯈꯤꯕ ꯃꯤ ꯑꯗꯣ ꯃꯥꯡꯈꯤꯕꯅꯤ, ꯂꯩꯔꯝꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥ-ꯃꯆꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯃꯥꯅ "ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯦ? ꯁꯑꯣꯡ ꯁꯕꯥꯟꯗꯨꯕꯨ ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ꯫ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ? ꯀꯗꯣꯝ ꯆꯠꯈ꯭ꯔꯦ?" ꯍꯥꯏꯗꯨꯅ ꯃꯃꯥ-ꯃꯆꯥ ꯑꯅꯤ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯉꯛꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯆꯠꯈꯤꯕ ꯃꯤ ꯑꯗꯣ ꯀꯗꯣꯝꯗ ꯂꯩꯈꯤꯕꯅꯣ, ꯀꯗꯥꯏꯗ ꯂꯣꯠꯈꯤꯕꯅꯣ ꯍꯥꯏꯕ ꯃꯃꯥ-ꯃꯆꯥ ꯑꯅꯤꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯝꯁꯨ ꯐꯅꯌꯥꯝꯅ ꯃꯝꯂꯕꯅꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯉꯁꯥꯏ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯄꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯑꯁꯨꯝꯅ ꯃꯔꯥꯡ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨ ꯐꯥꯎ ꯀꯥꯎꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ "ꯏꯃꯥ, ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯊꯥꯜꯂꯨ, ꯉꯁꯥꯏ ꯃꯈꯩ ꯄꯨꯔꯛꯂꯤꯗꯣ ꯑꯁ ꯏꯕꯥꯅꯤ ꯀꯥꯎꯏꯅꯦ." ꯑꯁꯨꯝꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯄꯦꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯃꯃꯥ-ꯃꯆꯥ ꯑꯅꯤꯁꯦ "ꯆꯠꯂꯁꯤ ꯂꯥꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯅꯔꯤ, "ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯃꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯕ? ꯏꯁ, ꯃꯥꯕꯨ ꯅꯨꯡꯁꯤ, ꯃꯥꯒꯤ ꯊꯋꯥꯏꯅ ꯑꯗꯨ ꯇꯧꯔꯗꯤ ꯑꯁꯤ ꯇꯧꯔꯗꯤ ꯍꯥꯏ, ꯑꯗꯨꯒ ꯌꯧꯔꯛꯂꯀꯥꯟꯗꯅ ꯅꯪꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄ, ꯑꯩꯁꯨ ꯀꯤꯔꯦꯗꯅ ꯀꯔꯤ ꯁꯥꯔꯛꯇꯦ?" ꯃꯃꯥ ꯑꯗꯨꯅ ꯆꯣꯏꯔꯣꯟꯅꯣꯏ ꯀꯔꯤ ꯁꯣꯟꯗꯨꯅ "ꯏꯕꯨꯡꯉꯣ ꯅꯅꯥꯎ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯤꯍꯟꯕ ꯈꯪꯍꯟꯕ ꯇꯧꯔꯅꯨ, ꯅꯪꯁꯨ ꯆꯠꯈ꯭ꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯊꯛꯂꯣꯝꯗ ꯄꯦꯠ ꯀꯥꯞꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯛꯂꯣꯝꯗ ꯍꯦꯛ ꯀꯥꯞꯈꯠꯄ ꯃꯇꯝꯗꯗꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯂꯣꯝꯗꯅꯤ꯫ ꯃꯤꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯍꯦꯛ ꯃꯥꯟꯕ ꯃꯈꯩ ꯁꯛꯇꯝꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯎꯞꯊꯔꯒ ꯃꯁꯥꯗꯨ ꯃꯈꯣꯡꯗ ꯆꯣꯟꯊꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯃꯇꯧ ꯑꯗꯣ ꯃꯃꯥ-ꯃꯆꯥ ꯑꯅꯤꯅ ꯍꯦꯛ ꯌꯦꯡꯈꯠꯂꯨꯕꯗ ꯎꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯃꯥꯗꯨꯅ ꯌꯦꯡꯈꯠꯄꯅꯤ, ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯨ ꯌꯦꯡꯈꯠꯂꯨꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯅꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ, ꯀꯤꯕꯗ ꯍꯦꯜꯂꯕ ꯃꯃꯥ-ꯃꯆꯥ ꯑꯅꯤꯁꯦ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯡ ꯊꯦꯛꯄ ꯃꯈꯩ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯥ-ꯃꯆꯥ ꯑꯅꯤꯅ ꯄꯥꯈꯠꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯗꯣ ꯑꯁꯣꯝꯂꯣꯝꯗꯒꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯦ꯫ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯅ ꯑꯁꯨꯝꯅ ꯆꯦꯜꯂꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯊꯠꯇꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯇꯝꯃꯤ, ꯂꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ "ꯑꯁ, ꯑꯩꯅ ꯈꯟꯕꯗꯨꯃꯛꯅꯤꯅꯦ, ꯃꯁꯤꯒꯤ ꯂꯩꯀꯥꯏꯁꯦ ꯃꯤꯅꯗꯤ ꯌꯥꯝꯅ ꯍꯥꯏꯅꯔꯕꯅꯤ, ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯁꯨ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ, ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥ-ꯃꯆꯥ ꯑꯅꯤꯗꯨꯅ "ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ, ꯁꯥꯏꯀꯜ ꯊꯧꯕꯗꯣ ꯈꯔ ꯀꯟꯅ ꯊꯧꯀꯣ" ꯍꯥꯏꯗꯨꯅ ꯋꯥꯗꯤ ꯍꯥꯏꯈꯤ꯫ ꯃꯃꯥ-ꯃꯆꯥ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ꯫ ꯁꯥꯏꯀꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯅꯨꯡꯒꯤ ꯊꯦꯡꯅꯔꯨꯕꯅꯣ, ꯀꯔꯤꯅꯨꯡꯒꯤ ꯃꯈꯣꯏꯗ ꯋꯥ ꯍꯪꯂꯨꯕꯅꯣ ꯍꯥꯏꯕꯒꯤ ꯆꯥꯡꯗ ꯂꯩꯔꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯟꯕ ꯃꯈꯩ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯦ ꯏꯁꯩ ꯑꯗꯨ ꯀꯟꯅ ꯉꯪꯈꯠꯂꯛꯏ, ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯀꯟꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯆꯨꯝꯕꯅꯤ꯫ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨꯗꯒꯤ ꯃꯥꯅ ꯏꯁꯩ ꯑꯗꯨ ꯀꯟꯅ ꯉꯪꯗꯨꯅ ꯊꯧꯔꯕꯁꯨ ꯐꯅꯌꯥꯝ ꯂꯥꯟꯊꯣꯛꯂꯕ ꯇꯨꯡꯗꯗꯤ ꯃꯍꯥꯛꯁꯦ ꯁꯥꯏꯀꯜ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯗꯨꯅ "ꯃꯄꯥꯁꯤ ꯂꯥꯟꯊꯣꯛꯄꯗ ꯋꯥꯈꯜ ꯂꯦꯛꯇꯥꯏꯗ, ꯀꯔꯤꯅꯨꯡꯒꯤ ꯈꯥꯝꯂꯨꯕꯅꯣ ꯍꯥꯏꯕꯒꯤ ꯆꯥꯡꯗꯨꯅꯤ." ꯈꯥꯝꯂꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯂꯝꯕꯤꯔꯣꯝꯗ ꯃꯥꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯗꯨꯅ ꯉꯁꯥꯏ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯄꯥ ꯑꯗꯣ ꯃꯍꯥꯛꯅ ꯌꯦꯡꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯪꯂꯥꯞꯇꯅ ꯏꯃꯨ ꯃꯨꯕ ꯁꯛꯇꯝ ꯑꯃꯈꯛ ꯃꯉꯣꯟꯗꯒꯤ ꯄꯪꯂꯥꯞꯇꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ "ꯑꯩ ꯌꯥꯎꯗꯦ" ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯑꯁꯦ ꯌꯥꯡ ꯊꯦꯛꯄ ꯃꯈꯩ
ꯈꯛꯇꯅ ꯄꯥꯏꯔꯒ ꯃꯥꯁꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯦ ꯅꯅꯥꯎꯅ ꯂꯩꯈꯤꯗꯕ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯝꯅꯕ ꯀꯅꯥꯒꯨꯝꯕꯁꯤꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯑꯁꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯕ ꯁꯣꯔꯣꯛ ꯁꯔꯥꯛ ꯀꯌꯥ ꯑꯃ ꯇꯥꯕꯁꯤ ꯇꯠꯇꯅ ꯇꯧꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯍꯟꯕ, ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯕꯗꯤ ꯇꯧꯗ꯭ꯔꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ? ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕꯁꯦ ꯀꯔꯤꯕꯨ ꯄꯥꯝꯂꯤꯒꯕ? ꯂꯩꯀꯥꯏꯅ ꯑꯃꯅ ꯄꯪꯍꯥꯏꯗ ꯄꯪꯉꯥꯡꯗ ꯉꯥꯡꯅꯕꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯐꯖꯅ ꯂꯥꯏꯔꯝꯂꯦꯅ ꯇꯤꯟꯈꯤꯅꯕ ꯍꯣꯠꯅꯧ, ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯒꯤ ꯅꯅꯥꯎꯒꯤ ꯃꯃꯥꯈꯣꯏꯅꯁꯨ ꯊꯕꯛꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯝꯅꯔꯤꯕ ꯀꯌꯥ ꯑꯁꯦ ꯉꯥꯛꯊꯣꯛꯄꯗꯤ ꯃꯇꯝ ꯈꯔꯗꯤ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯇꯝ ꯈꯔ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯉꯛꯂꯕ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯈꯔ ꯑꯗꯨꯃꯛ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯁꯛ ꯃꯇꯧ ꯐꯖꯗꯦ, ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯀꯌꯥ ꯄꯥꯟꯗꯦ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ ꯆꯤꯡꯈꯩ ꯉꯥꯟꯕꯤꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯉꯥ ꯌꯣꯟꯕ ꯂꯥꯛꯏ꯫ ꯃꯥꯒꯤ ꯉꯥꯁꯤ ꯌꯥꯝꯅ ꯍꯣꯡꯅꯁꯨ ꯌꯣꯜꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯉꯥ ꯂꯩꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯁꯦ ꯃꯊꯪ ꯁꯨꯝ ꯂꯩꯅꯕꯗꯒꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯃꯃꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯉꯥ ꯈꯔ ꯂꯧꯍꯧꯒꯦ ꯍꯥꯏꯗꯨꯅ ꯂꯧꯅꯕ ꯁꯦꯝ ꯁꯥꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯨꯕꯨ ꯍꯦꯛ ꯎꯕꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯗꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯣ ꯃꯃꯥ ꯑꯗꯨꯕꯨ ꯎꯕꯗ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯔꯨꯔꯕꯅꯣ ꯉꯥꯏꯍꯥꯛꯇꯪ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯩꯁꯥꯒꯤ ꯀꯔꯤꯒꯤ ꯑꯃꯒꯤ ꯋꯥ ꯍꯪꯕ ꯍꯥꯏꯔꯛꯄ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯃꯃꯥꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯂꯦꯡꯍꯜꯂꯒ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯍꯥꯏꯗꯨꯅ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯃꯃꯥꯗꯨꯅ ꯉꯥ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯣ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ, ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯗꯨꯅ ꯆꯠꯈꯤꯕꯒ ꯄꯪꯂꯥꯞꯇꯅ ꯃꯆꯥꯅꯨꯄꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯝꯕꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯤꯟꯁꯤꯜꯂꯛꯂꯤꯕꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯦꯛ ꯎꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥꯁꯦ ꯃꯉꯣꯟꯗ ꯀꯔꯤ ꯏꯊꯤꯜ ꯐꯥꯎꯔꯕꯅꯣ? ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ, ꯄꯩꯁꯥ ꯂꯣꯏꯁꯤꯟꯕ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗꯦ꯫ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯕꯒꯨꯝ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯁꯤꯒꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥꯁꯦ ꯄꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯃꯃꯥꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨ ꯃꯃꯥꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥ ꯄꯤꯔꯛꯂꯤꯕꯗꯨ ꯎꯕꯗ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥ ꯄꯤꯒꯦ ꯍꯥꯏꯔꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯛ ꯅꯣꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯁ, ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥꯁꯨ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯦꯅꯦꯍꯦ, ꯅꯪꯒꯤ ꯉꯥꯁꯤ ꯂꯧꯗꯤ ꯂꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯐꯔꯛ ꯇꯥꯔꯅꯤ" ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯍꯥꯛ ꯋꯥ ꯄꯥꯛꯅ ꯉꯥꯡꯗꯦ꯫ ꯂꯧꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨ ꯑꯗꯨꯝ ꯄꯤꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯉꯥ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯉꯥ ꯑꯗꯨ ꯂꯧꯁꯤꯜꯂꯕ ꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥꯁꯦ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯃꯥꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯅꯨꯄꯥ ꯃꯆꯥꯁꯦ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯎꯕꯗ ꯉꯥ ꯄꯤꯔꯝꯗꯤ ꯃꯥꯜꯂꯤꯅꯦ." ꯆꯤꯡꯈꯩ ꯉꯥꯟꯕꯤꯁꯨ ꯉꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ, "ꯏꯁ, ꯉꯥꯁꯤꯗꯤ ꯍꯥꯎꯅꯤ ꯍꯥꯏꯕꯨ, ꯅꯨꯄꯥꯁꯤ ꯃꯣꯠꯇꯤ ꯃꯣꯠꯂꯦ, ꯑꯁ ꯃꯁꯛꯅ ꯈꯨꯊꯤ ꯑꯃ" ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯍꯧꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯣꯜꯂꯤꯕ ꯋꯥꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥꯗꯨꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯃꯥꯒꯤ ꯉꯥ ꯊꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯈꯔ ꯑꯁꯦ ꯄꯥꯈꯪ ꯃꯆꯥꯁꯤ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯉꯥ ꯌꯣꯟꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯉꯥ ꯌꯣꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩ ꯉꯥꯟꯕꯤꯕꯨ ꯎꯔꯕꯗꯤ ꯃꯥꯒꯤ ꯁꯛꯇꯝꯇꯕꯨ ꯌꯦꯡꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯉꯥꯟꯕꯤꯒꯤ ꯃꯥꯏꯀꯩ, ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯉꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯖꯔꯤ꯫ ꯃꯍꯥꯛ ꯊꯣꯔꯛꯇꯕ ꯃꯇꯝ ꯑꯁꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯉꯥ ꯌꯣꯟꯕ ꯂꯣꯏꯈꯤꯕ ꯇꯥꯔꯕꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯏꯕꯒꯤ ꯃꯇꯧꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯣ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫
ꯆꯤꯡꯈꯩ ꯉꯥꯟꯕꯤꯅ ꯊꯣꯔꯛꯄ ꯃꯥꯕꯨ ꯍꯦꯛ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯍꯟꯈꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯇꯣꯏꯃꯜꯂꯛꯂꯕꯗꯤ ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯈꯪꯂꯛꯄ ꯇꯥꯕꯅꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯏꯃꯣꯠ ꯃꯣꯠꯄ ꯃꯈꯩ ꯆꯤꯡꯈꯩ ꯉꯥꯟꯕꯤꯗ ꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯂꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯗꯨꯃꯛ ꯈꯪꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯍꯧꯅ ꯁꯥꯅꯤ꯫ ꯀꯧꯖꯜ ꯊꯤꯕ, ꯀꯨꯏꯅ ꯀꯞꯄ ꯌꯥꯗꯕ, ꯀꯨꯏꯅ ꯋꯥꯕ ꯌꯥꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯔ? ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯅꯅꯥꯎꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯅꯤ꯫ ꯃꯥꯒꯤ ꯇꯝꯅꯕ ꯑꯗꯨ ꯇꯧꯏ ꯑꯁꯤ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯒꯤꯔ ꯅꯅꯥꯎꯒꯤ ꯋꯥꯈꯜ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯀꯥꯎꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯃꯗꯤ ꯃꯃꯥ ꯍꯣꯏꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯑꯣꯜꯍꯟꯅꯕ, ꯋꯥꯈꯜ ꯊꯦꯝꯃꯟꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜꯗꯤ ꯑꯗꯨꯃꯛ ꯍꯣꯡꯂꯛꯄꯅꯤ꯫ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯅꯕ, ꯅꯨꯄꯥ ꯑꯃ ꯃꯥꯒꯤꯗꯃꯛꯇ ꯈꯪꯅꯅꯕ ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯥ ꯌꯣꯟꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯆꯤꯡꯈꯩ ꯉꯥꯟꯕꯤꯕꯨ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯔꯤꯕ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯍꯩꯅꯗꯕꯅꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯃꯃꯥꯟꯅꯕꯤꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯛꯂꯤꯕꯗꯣ ꯍꯧꯖꯤꯛꯀꯤ ꯉꯥꯌꯣꯟꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯏꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯕꯁꯤꯗ ꯍꯩꯅꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯃꯃꯥꯟꯅꯕꯤꯅ ꯁꯦꯝꯂꯤꯕ ꯅꯨꯄꯥꯗꯣ ꯌꯥꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯈꯪꯅꯕ ꯍꯧꯔꯛꯄꯗꯒꯤꯅꯤ ꯃꯁꯛ ꯊꯤꯕ ꯉꯥꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯔꯧꯖꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯃꯃꯥꯟꯅꯕꯤꯒ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ, ꯂꯩꯔꯛ ꯀꯣꯟꯁꯥꯡꯅ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯂꯝꯍꯥꯡꯗ ꯀꯩꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯌꯣꯟꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯗꯣ ꯍꯦꯛ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯨꯝꯂꯒ ꯃꯍꯥꯛꯄꯨ ꯆꯥꯛꯅ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤꯅ ꯃꯃꯥꯟꯅꯕꯤꯒ ꯍꯜꯂꯛꯄ, ꯊꯕꯛ ꯆꯠꯂꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝꯅ ꯃꯁꯤ ꯃꯇꯥꯏꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯇꯧꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉ ꯃꯇꯧ ꯀꯌꯥ ꯆꯤꯡꯈꯩ ꯉꯥꯟꯕꯤꯁꯦ ꯀꯤꯔꯛꯂꯝꯃꯤ, ꯍꯩꯅꯔꯝꯗꯦ꯫ ꯃꯃꯥꯟꯅꯕꯤꯗ ꯃꯥꯅ ꯊꯕꯛ ꯆꯠꯂꯨꯔꯕꯁꯨ ꯅꯨꯄꯥꯗꯨꯕꯨ ꯎꯕ ꯇꯥꯔꯕꯗꯤ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯠꯄ ꯍꯧꯏ꯫ ꯆꯠꯂꯕꯁꯨ ꯁꯥꯏꯀꯜ ꯑꯃꯒ ꯃꯇꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯇꯞꯅ ꯂꯥꯞꯅ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯏ꯫ ꯈꯔ ꯆꯠꯂꯝꯕꯗꯒꯤ ꯀꯩꯁꯨꯝ ꯍꯥꯏꯗꯕ ꯅꯨꯄꯥ ꯑꯁꯦ ꯃꯈꯣꯏꯅ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯑꯅꯤꯗꯣ ꯍꯦꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯦ ꯃꯥꯅ ꯊꯣꯔꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯍꯦꯛ ꯌꯦꯡꯉꯤ꯫ ꯉꯥꯁꯨ ꯌꯣꯜꯂꯤ, ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯟꯕꯤꯕꯨ ꯍꯦꯛ ꯎꯔꯕꯗꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯥꯕꯨ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯁꯨ ꯌꯥꯎꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ, ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯃꯥꯗ ꯑꯍꯥꯟꯕ ꯇꯥꯛꯏ, ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯥꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯥꯊꯩ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯥꯟꯕ, ꯃꯥꯒꯤ ꯃꯇꯧ ꯂꯥꯡꯑꯣꯟ ꯀꯌꯥꯁꯤꯗ ꯍꯩꯅꯗꯕꯗꯒꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤꯅ ꯃꯄꯥꯕꯨꯡꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯄꯥꯕꯨꯡꯅ "ꯃꯤ ꯉꯥ ꯌꯣꯟꯕ ꯂꯥꯛꯄꯗꯣ ꯅꯪꯉꯣꯟꯗ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯕ ꯌꯥꯕ꯭ꯔꯅꯦ? ꯃꯥꯅ ꯅꯪ ꯈꯨꯗꯥꯡ ꯄꯥꯏꯔꯨꯕ꯭ꯔꯣ? ꯃꯥꯅ ꯅꯪꯉꯣꯟꯗꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯀꯦꯅꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯈꯩ ꯉꯥꯟꯕꯤꯅ "ꯄꯥꯕꯨꯡ, ꯑꯩꯉꯣꯟꯗꯕꯨꯗꯤ ꯀꯩꯁꯨꯝ ꯍꯥꯏꯗꯦ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯌꯥꯝ ꯍꯩꯅꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯗꯨꯅ ꯍꯥꯏ, "ꯃꯁꯥꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯃꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯉꯥꯡꯂꯨꯒꯅ ꯆꯩꯒꯅꯤ? ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯁꯦ, ꯍꯦꯛ ꯊꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯏꯆꯥꯁꯤꯗꯤ" ꯑꯁꯨꯝꯅ ꯐꯥꯊꯩ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯇꯁꯦꯡꯅꯃꯛ ꯍꯩꯅꯗ꯭ꯔꯦ, ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯗꯤ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯀꯨꯏꯗ꯭ꯔꯤꯕꯅꯤ, ꯊꯥ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯕꯅꯤ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯋꯥꯊꯣꯛ ꯊꯣꯛꯄꯗꯣ ꯃꯥꯅ ꯄꯥꯝꯗꯕꯗꯒꯤ ꯍꯥꯏꯗꯦ꯫ ꯅꯣꯡꯃꯗꯤ ꯉꯥꯌꯣꯟꯕ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯃꯃꯥꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯉꯥ ꯈꯔ ꯂꯩꯔꯒ ꯋꯥ ꯍꯥꯏꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯂꯥꯛꯑꯅꯨ. ꯅꯪꯗꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯈꯟꯒꯅꯨ. ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯅꯪꯒꯤ ꯅꯣꯡ ꯅꯇꯧ ꯑꯁꯤ ꯑꯩꯈꯣꯏ ꯍꯩꯅꯗꯦ. ꯅꯪ ꯆꯠꯂꯣ. ꯅꯪ ꯑꯁꯣꯝꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨꯅꯦ" ꯍꯥꯏꯗꯨꯅ ꯍꯦꯛ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯦ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯁꯛ ꯑꯁꯦ ꯄꯥꯛꯅ ꯎꯍꯟꯈꯤꯗꯦ꯫ ꯎꯍꯟꯗꯕꯒꯤ ꯋꯥꯅꯤ, ꯆꯤꯡꯈꯩ ꯉꯥꯟꯕꯤꯅ ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯗꯤ
ꯃꯥꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯑꯗꯨꯃꯛ ꯀꯞꯄꯤ꯫ ꯅꯣꯡꯃꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯀꯩꯊꯦꯜꯗ ꯊꯕꯛ ꯑꯃꯈꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯣꯟꯅ ꯅꯠꯇ ꯁꯥ ꯂꯥꯛꯇꯨꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨ ꯑꯗꯨꯃꯛ ꯂꯨꯝꯂꯒ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏꯁꯦ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ, ꯃꯁꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯑꯗꯨꯃꯛ ꯌꯦꯡꯕꯅꯤ, ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨ ꯎꯍꯟꯗꯅꯕ ꯈꯪꯍꯟꯗꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯑꯇꯣꯞꯄꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯒꯗꯕꯒꯤ ꯃꯇꯧ ꯑꯃꯈꯛ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯌꯥꯃꯛꯇꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯁꯥꯏꯒꯤ ꯂꯣꯠꯇꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯃꯔꯩ ꯑꯗꯣ ꯏꯇꯠ ꯇꯠꯄ ꯃꯈꯩ ꯉꯥꯏꯈꯣ ꯇꯨꯗꯧꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯂꯥꯎꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯄꯪꯂꯥꯞ ꯂꯥꯞꯇꯨꯅ ꯂꯩꯅꯕ ꯑꯣꯏꯕꯅꯤꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯦꯛ ꯇꯥꯕꯅꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕꯁꯨ, ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯒ ꯌꯥꯝꯅ ꯃꯥꯟꯅꯈꯤꯕꯅꯤ꯫ ꯀꯨꯏꯍꯧꯗꯦ ꯈꯨꯗꯛꯇ ꯌꯥꯝꯅ ꯐꯤꯡꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯁꯤꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯅꯥꯎꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯞꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯗꯅꯕ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯂꯕ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯝ ꯁꯣꯛꯍꯧꯗꯕꯗ ꯃꯥꯅ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯥꯏꯀꯩꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯊꯤꯔꯛꯏ꯫ ꯑꯗꯨꯁꯨ ꯂꯣꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯅꯅꯥꯎꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯤꯁꯨ ꯐꯅꯌꯥꯝ ꯌꯦꯠꯁꯤꯜꯂꯤꯕꯅꯤ, ꯈꯪꯍꯟꯗꯕꯅꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯈꯣꯟꯖꯦꯜꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯥꯈꯤꯕ ꯇꯥꯔꯕꯁꯨ ꯀꯗꯣꯝꯗ ꯀꯅꯥꯅꯣ ꯀꯔꯝꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯈꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯋꯥꯈꯜꯅꯅ ꯍꯥꯗꯨꯅ ꯑꯗꯨꯃꯛ ꯈꯟꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯅꯥꯎ ꯑꯃꯨꯛ ꯂꯥꯛꯂꯔꯦ꯫ ꯂꯣꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯅꯧꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯕꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯨꯕు ꯃꯥꯅ ꯑꯗꯨꯝꯅ ꯅꯨꯄꯥ ꯎꯅꯕ, ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯉꯁꯥꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯃꯣꯠꯂꯕ ꯃꯁꯛ ꯊꯤꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯛꯆꯔꯝꯃꯤ, ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ, ꯀꯞꯁꯨ ꯀꯞꯏ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯏꯃꯨ ꯃꯨꯔꯒ ꯏꯔꯪ ꯂꯪꯕ ꯁꯛꯇꯝ ꯑꯃꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯗꯤ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯨꯔꯦ꯫ ꯈꯪꯕꯗꯒꯤ ꯄꯟꯊꯗꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯦꯛ ꯄꯥꯎ ꯄꯤꯔꯝꯃꯤ꯫ "ꯇꯨ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏ ꯈꯟꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅ ꯆꯠꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯥꯅ ꯇꯨꯡ ꯁꯨꯝ ꯏꯜꯂꯛꯄꯅꯤ꯫ ꯌꯦꯡꯉꯨ ꯃꯀꯨ ꯃꯥꯅ ꯃꯥꯒꯤ ꯃꯤꯠ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯥꯎꯅ ꯌꯦꯡꯂꯤꯁꯦ꯫ ꯃꯁꯤ ꯌꯦꯡꯉꯨ, ꯀꯤꯌꯦ, ꯑꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯀꯤꯌꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯃꯣꯠꯄ ꯅꯨꯄꯥꯗꯣ ꯅꯥꯀꯜ ꯑꯃꯗ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯥꯡꯅ ꯊꯧꯅꯥ ꯐꯕ ꯁꯥꯕ ꯍꯥꯏꯔꯗꯣ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯆꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯊꯧꯅꯥ ꯐꯕꯒꯤ ꯃꯑꯣꯡꯗ "ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯑꯃꯣꯠꯄ ꯅꯨꯄꯥꯗꯣ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ, ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯩ꯫ ꯃꯁꯤꯗꯒꯤ ꯑꯃꯗꯨꯅ "ꯅꯪꯕꯨꯅꯦ ꯍꯪꯉꯤꯁꯤ, ꯑꯁꯤꯗ ꯀꯩꯗꯧꯔꯤꯅꯣꯕ? ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯐꯝꯕꯁꯤꯗ ꯅꯪꯅ ꯂꯣꯟꯅ ꯂꯨꯝꯕ ꯌꯦꯡꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯪ ꯀꯔꯤ ꯄꯥꯝꯒꯦ? ꯀꯔꯤ ꯄꯥꯝꯒꯦ?" ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯟꯅꯒꯗꯕꯒꯤ ꯃꯇꯧ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯖꯗꯦ, ꯀꯔꯤꯃꯠꯇ ꯉꯥꯡꯖꯗꯦ꯫ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕ, ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯣꯞ ꯍꯦꯛꯇ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ, ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯋꯥꯏ ꯆꯥꯛꯄꯒꯤ ꯃꯇꯧꯗ ꯃꯄꯤ ꯇꯥꯔꯒ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯊꯥꯖꯤꯟꯅ ꯐꯨꯕ ꯂꯦꯞꯇꯦ꯫ "ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯣ? ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯀꯗꯥꯏꯗꯅꯣ?" ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯅ ꯐꯨꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯐꯅꯌꯥꯝꯅ ꯄꯣꯝꯃꯤ, ꯐꯅꯌꯥꯝꯅ ꯄꯣꯞꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯁꯨꯛꯍꯟ ꯍꯟꯈꯤꯗꯦ꯫ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯂꯤ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯃꯥꯅ ꯃꯃꯤꯠ ꯀꯨꯞꯇꯧ ꯃꯈꯩ ꯑꯗꯨꯃꯛ ꯌꯦꯡꯈꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯃꯣꯠꯂꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯁꯤ ꯐꯖꯅ ꯐꯨꯈꯤ꯫ ꯇꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤ ꯑꯃꯗꯤ ꯅꯨꯄꯥꯁꯦ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫
ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯃꯐꯤ ꯃꯔꯣꯟ ꯃꯣꯠꯂꯕ ꯃꯁꯛ ꯊꯤꯔꯕ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯅꯅꯥꯎ ꯍꯥꯏꯔꯤꯕ ꯁꯤꯈ꯭ꯔꯕ ꯅꯨꯄꯥꯁꯤꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯃꯔꯩ ꯇꯂꯤ ꯇꯂꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯅꯅꯥꯎꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯅ ꯃꯔꯩ ꯇꯠꯅ ꯇꯠꯅ ꯏꯃꯥ ꯏꯃꯥ ꯀꯧꯗꯨꯅ ꯑꯩ ꯋꯥꯏ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯃꯥꯡꯗ ꯑꯣꯜꯂꯤꯕꯗꯣ ꯉꯁꯥꯏꯒꯤ ꯅꯅꯥꯎꯒꯤ ꯃꯃꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯕꯗꯣ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯩ ꯇꯂꯤ ꯇꯂꯤ ꯇꯧꯗꯨꯅ ꯏꯃꯥ ꯑꯩ ꯋꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯈꯣꯟꯖꯦꯜꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯇꯧ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯉꯥꯡꯂꯝꯕ ꯋꯥꯍꯩꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯂꯛꯇꯨꯅ ꯃꯄꯤ ꯑꯗꯨ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯃꯥ ꯋꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯍꯥꯏꯔꯗꯤ ꯇꯁꯦꯡꯅꯃꯛ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯀꯔꯝꯅꯗꯤ ꯉꯛꯂꯣꯏ ꯀꯔꯝꯅꯗꯤ ꯄꯥꯈꯠꯂꯣꯏ ꯍꯥꯟꯅꯒꯤ ꯂꯩꯀꯥꯏꯁꯤꯅꯁꯨ ꯈꯔ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅꯃꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅꯃꯛ ꯀꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯃꯊꯪ ꯑꯗꯨꯝ ꯌꯣꯝꯁꯤꯟꯅꯔꯛꯂꯦ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯅꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯕꯁꯤꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯃꯈꯣꯏ ꯑꯃꯅꯤꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯈꯪꯕ ꯑꯍꯩꯕ ꯑꯃꯥꯏꯕꯝꯗ ꯀꯧꯁꯤ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯃꯛꯇꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯀꯧꯈꯤ ꯑꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯊꯔꯣ ꯑꯣꯜꯂꯤꯕ ꯋꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯌꯥꯝꯅ ꯀꯤꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯄꯥꯛꯅ ꯊꯣꯛꯄ ꯅꯠꯇꯦ ꯄꯥꯛꯅ ꯊꯦꯡꯅꯕ ꯅꯠꯇꯦ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯁꯣꯟꯈꯤ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯟꯊꯖꯈꯤ ꯃꯥꯅ ꯄꯥꯈꯠꯂꯤꯕ ꯉꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯊꯤ ꯍꯥꯏꯔꯤꯕ ꯑꯃꯨꯕ ꯅꯨꯄꯥꯁꯤꯗ ꯅꯅꯥꯎ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯤꯒꯤ ꯊꯋꯥꯏꯁꯦ ꯆꯪꯕ ꯑꯣꯏꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯗꯁꯨ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯤꯔꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯣ ꯈꯪꯍꯧꯗꯦ ꯈꯨꯗꯛ ꯑꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯀꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅꯔꯝꯃꯤ ꯃꯔꯩ ꯇꯂꯤ ꯇꯧꯗꯨꯅ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯔꯦ ꯑꯃꯥꯏꯕꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯈꯨꯜꯂꯛꯇ ꯀꯩꯗ ꯑꯃꯗꯤ ꯃꯤꯉꯣꯟꯗ ꯆꯪꯗꯅꯕ ꯂꯥꯏꯔꯝꯂꯦꯟꯅ ꯊꯥꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯑꯁꯦ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯂꯥꯏꯀꯟꯅꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯟꯅꯔꯤ ꯃꯁꯛ ꯊꯤꯕ ꯑꯃꯣꯠꯄ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯥꯛꯂꯕꯅꯤ ꯃꯈꯣꯏꯁꯨ ꯇꯁꯦꯡꯅꯃꯛ ꯉꯛꯄꯅꯤ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯦ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯂꯝꯅꯗꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯀꯣꯡꯗꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯔꯦ ꯃꯃꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯔꯦ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯝꯂꯔꯕꯅꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯄꯅꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯈꯪꯗꯕꯅꯤꯅ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯅꯅꯥꯎꯒꯤ ꯊꯋꯥꯏꯗꯣ ꯅꯨꯄꯥ ꯑꯃꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯀꯟꯅꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯥꯏꯕ ꯂꯩꯕ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕ꯭ꯔꯥꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯋꯥꯍꯩ ꯋꯥꯇꯥ ꯈꯨꯗꯤꯡꯃꯛ ꯅꯅꯥꯎ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯅꯠꯇ ꯃꯥꯜꯂꯦ ꯀꯔꯤ ꯂꯝꯗꯒꯤ ꯃꯤꯅꯁꯨ ꯈꯪꯗꯦ ꯑꯃꯥꯏꯕꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯥꯏ ꯌꯦꯡꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯉꯥ ꯌꯣꯟꯕ ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯄꯥꯅꯤ ꯍꯥꯏ ꯄꯥꯈꯪ ꯃꯆꯥ ꯑꯃꯗ ꯆꯪꯕꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯉꯥ ꯌꯣꯟꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯗ ꯆꯪꯕꯅꯤ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯏ ꯇꯟꯖꯥ ꯆꯥꯅ ꯃꯃꯥꯁꯨ ꯂꯥꯛꯏ ꯃꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯝꯅꯔꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯝꯂꯕꯗꯒꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯈꯪꯅꯤꯡꯕ ꯀꯌా ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯕ ꯇꯥꯔꯕꯁꯨ ꯈꯪꯅꯤꯡꯕꯗꯨꯅ ꯃꯃꯥꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ ꯃꯃꯥꯟꯅꯕꯤꯗꯁꯨ
ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯅꯥꯎꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯑꯁꯣꯝ ꯇꯝꯅ ꯂꯥꯛꯂꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯁꯨꯃꯥꯡꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯟꯅꯔꯤ꯫ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯝꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯑꯗꯨꯗ ꯃꯁꯥꯗꯣ ꯅꯤꯛꯂꯒ ꯆꯣꯏꯔꯣꯜ ꯂꯣꯟꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯗꯨꯅ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯦ, ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕ ꯃꯥꯅ ꯉꯥꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯗꯤ ꯃꯃꯥꯍꯣꯏ ꯆꯤꯡꯈꯩꯉꯥꯟꯕꯤꯈꯩ ꯄꯨꯟꯅ ꯌꯧꯔꯛꯂꯦ꯫ ꯌꯧꯔꯛꯄ ꯃꯇꯝꯗꯤ ꯃꯃꯥꯅꯁꯨ ꯎꯔꯔꯦ ꯑꯗꯨꯒ ꯆꯤꯡꯈꯩꯉꯥꯟꯕꯤꯅꯁꯨ ꯎꯔꯔꯦ꯫ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯃꯥꯅꯁꯨ ꯉꯥꯡꯈꯤꯕ ꯑꯃꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯅꯁꯨ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯦ, ꯃꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ, ꯃꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯑꯁꯦ ꯑꯗꯨꯃꯛ ꯐꯪꯂꯕ꯭ꯔꯥ? ꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯅꯁꯨ ꯃꯥꯕꯨ ꯎꯔꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯍꯛꯆꯥꯡ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯦ ꯃꯁꯥꯗꯣ ꯍꯥꯏꯕ ꯍꯧꯔꯛꯏ, ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯕꯨ ꯂꯥꯏꯔꯝꯂꯦꯅ ꯊꯥꯔꯣ, ꯑꯩꯕꯨ ꯂꯥꯏꯔꯝꯂꯦꯅ ꯊꯥꯔꯣ, ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯑꯗꯨ ꯇꯠꯂꯤ 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 ꯇꯧꯗꯨꯅ ꯋꯥꯁꯦ ꯀꯟꯅ 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 ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯂꯩꯅꯤꯡꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯅꯁꯨ ꯃꯥꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯋꯥꯔꯛꯄ ꯀꯌꯥ ꯑꯁꯤ ꯈꯪꯂꯤꯕꯅꯤ꯫ ꯅꯪ ꯊꯥꯔꯒꯗꯕꯅꯤ, ꯅꯪꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯊꯥꯔꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯔꯣꯏꯕꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯍꯥꯏꯔꯝꯃꯨ, ꯅꯍꯥꯛꯀꯤ ꯏꯃꯥꯗ ꯅꯪꯅ ꯇꯝꯅꯤꯡꯕꯁꯤꯡ ꯇꯝꯂꯝꯃꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯝꯃꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯃꯤꯅꯝꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯊꯥꯖꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯌꯥꯅꯤ꯫ ꯅꯛꯅꯔꯤꯉꯩ ꯎꯔꯤꯉꯩ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯅꯥꯛꯇꯒꯤ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕ, ꯅꯥꯛꯇꯒꯤ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯃꯤꯅꯝꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯇꯥꯠ ꯉꯥꯛꯇꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯌꯥꯝꯅ ꯀꯤ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯜꯂꯤ ꯇꯜꯂꯤ ꯃꯔꯩ ꯑꯗꯣ ꯋꯥꯁꯤ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯄꯦꯟꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯗꯨꯃꯛ ꯍꯥꯏꯗꯕꯅꯤ꯫ ꯑꯇꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯃꯣꯏꯗ ꯄꯥꯟꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯀꯟꯅ ꯀꯟꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯤ, ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯀꯅꯥꯗꯁꯨ ꯌꯦꯠꯅꯤꯡꯗꯦ, ꯑꯩ ꯀꯅꯥꯗꯁꯨ ꯑꯋꯥꯕ ꯄꯤꯅꯤꯡꯗꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯗꯤ ꯊꯋꯥꯏꯅꯦ, ꯑꯩꯗꯤ ꯊꯋꯥꯏꯅꯦ, ꯊꯋꯥꯏ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏ, ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯉꯝꯗꯦ, ꯑꯩ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯕꯨ ꯂꯥꯏꯔꯝꯂꯦꯅ ꯊꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ꯫ ꯑꯃꯥꯏꯕꯁꯤꯁꯨ ꯀꯩꯗꯧꯅꯤ? ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯅ ꯎꯅ ꯍꯦꯛꯇ ꯀꯞꯈꯠꯂꯛꯂꯕꯅꯤ꯫ ꯃꯃꯥꯅ ꯊꯦꯝꯃꯤ, ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯄꯦꯟꯗꯕ ꯀꯌꯥ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯔꯝꯂꯦꯅ ꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯍꯧꯖꯤꯛꯐꯥꯎ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯆꯠꯈ꯭ꯔꯦ, ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯃꯥꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯈꯣ ꯍꯥꯏꯗꯨꯅ ꯀꯧ ꯇꯦꯡꯊꯥ ꯇꯦꯡꯊꯥ ꯀꯞꯂꯔꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯌꯥꯅꯁꯨ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯃꯤꯉꯣꯟꯗ ꯆꯪꯂꯝꯕ, ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯕꯁꯤꯗꯁꯨ ꯃꯌꯥꯝ ꯑꯁꯦ ꯑꯈꯪꯕꯁꯤꯡ ꯑꯇꯥꯕꯁꯤꯡ ꯀꯞꯅꯕꯁꯨ ꯈꯔ ꯌꯥꯎꯔꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯍꯥꯏꯅꯤꯡꯕꯁꯤꯡ, ꯃꯥꯅ ꯄꯥꯝꯖꯔꯝꯕꯁꯤꯡ ꯑꯗꯣ ꯐꯥꯎꯊꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯃꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯂꯩꯔꯝꯂꯦꯅ ꯆꯠꯄ ꯄꯥꯝꯈꯤꯗꯦ, ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯈꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯈꯣꯏꯗꯥꯖꯕ, ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯃꯤ ꯃꯔꯛꯇ ꯃꯍꯥꯛ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯥꯅꯗꯤ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯍꯤꯡꯕ ꯌꯥꯒꯅꯤ? ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯗ ꯁꯥꯗꯣꯡꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯪꯗꯨꯅ ꯃꯥꯅ ꯄꯥꯝꯖꯈꯤꯕ, ꯃꯥꯅ ꯉꯥꯎꯖꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯦ ꯆꯠꯆꯔꯨꯏ꯫ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯆꯪꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯅꯗꯤ ꯈꯪꯒꯅꯤ? ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯆꯠꯅꯤ꯫ ꯂꯩꯃꯤꯟꯅꯔꯤꯉꯩ ꯅꯨꯡꯁꯤꯕ, ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯉꯁꯤ ꯈꯔ ꯀꯥꯎ, ꯍꯌꯦꯡ ꯈꯔ ꯀꯥꯎ, ꯍꯪꯆꯤꯠ ꯈꯔ ꯀꯥꯎ,
ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯅ ꯁꯥꯗꯣꯡꯗꯨꯅ ꯆꯪꯂꯨꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯦꯡꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯦꯟꯅ ꯋꯥꯍꯟꯈ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯈꯜ ꯍꯣꯡꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤꯗꯃꯛꯇ ꯃꯥꯅ ꯀꯠꯊꯣꯛꯆꯔꯨꯏ ꯑꯗꯨꯕꯨ ꯃꯥꯒ ꯊꯦꯡꯅꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯦꯡꯗꯕ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠ ꯑꯣꯏꯔꯝꯂꯕ ꯃꯥꯜꯂꯦ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯍꯥꯏꯖꯔꯝꯃꯤ ꯌꯥꯝꯅꯗꯤ ꯋꯥꯀꯠꯆꯔꯝꯃꯤ ꯅꯅꯥꯎ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯈꯪꯍꯧꯏ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯊꯋꯥꯏ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅ ꯆꯠꯂꯣ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯅꯛꯅꯔꯤꯉꯩ ꯑꯩꯒꯤ ꯂꯥꯞꯅꯈ꯭ꯔꯒꯗꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯅꯨꯡꯉꯥꯏꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅꯁꯨ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯄꯜꯂꯒ ꯑꯗꯨꯃꯛ ꯃꯥꯕꯨ ꯂꯩꯔꯝꯂꯦꯟꯅ ꯊꯥꯔꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯛꯂꯤꯕꯁꯦ ꯆꯤꯡꯈꯩ ꯉꯥꯟꯕꯤꯅꯤ ꯃꯃꯥꯁꯨꯅꯤ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯅ ꯇꯤꯟꯕ ꯉꯝꯗꯕꯅ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯃꯔꯛꯇ ꯐꯥꯎꯕ ꯃꯤꯒꯤ ꯍꯛꯆꯥꯡꯅ ꯁꯥꯗꯣꯡꯂꯗꯨꯅ ꯆꯤꯡꯈꯩ ꯉꯥꯟꯕꯤꯕꯨ ꯃꯥꯅ ꯂꯨꯝꯖꯈꯤ ꯃꯥꯅ ꯌꯦꯡꯖꯈꯤ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯤꯕ ꯀꯌꯥꯗ ꯆꯥꯛꯆꯔꯤꯕ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯉꯥꯟꯕꯤꯗꯤ ꯅꯅꯥꯎꯅ ꯃꯥꯒꯤꯗꯃꯛꯇ ꯃꯥꯅ ꯄꯨꯟꯁꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯟꯅ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯥꯎꯕ ꯄꯔꯩ ꯆꯟꯗꯨꯅ ꯑꯅꯧꯕ ꯂꯝꯕꯤꯗ ꯑꯅꯧꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯈꯤꯕꯅꯤ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯟꯅ ꯌꯦꯡꯖꯕꯗ ꯆꯥꯛꯆꯈꯤꯕꯅꯤ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯔꯦ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯀꯌꯥꯗꯔꯣ ꯇꯥꯏꯕꯪꯄꯥꯜ ꯑꯉꯛꯄꯅꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯟꯅ ꯍꯧꯅ ꯀꯞꯂꯛꯏ ꯅꯪ ꯆꯠꯈꯤꯅꯣ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ ꯑꯩ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯈꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤ ꯃꯥꯅ ꯋꯥꯟꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯍꯣꯏ ꯑꯇꯩ ꯃꯌꯥꯝ ꯌꯣꯝꯁꯤꯟꯅꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯗ ꯆꯍꯤ 15 ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯣꯗꯔꯟ ꯆꯦꯅꯦꯜꯅꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯁꯤꯒꯤ ꯆꯦꯅꯦꯜꯅꯤ ꯃꯌꯥꯝꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯖꯕꯁꯨ ꯋꯥꯔꯤ ꯅꯆꯣꯝ ꯑꯃꯗꯤ ꯃꯣꯗꯔꯟ ꯆꯦꯅꯦꯜꯅ ꯍꯣꯠꯅꯖꯔꯛꯀꯦ